ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯅꯤꯡꯕ ꯍꯥꯏꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯈꯨꯗꯣꯜꯗꯨꯅ ꯐꯅ ꯄꯤꯛꯄ ꯑꯆꯧꯕ ꯑꯣꯏꯁꯅꯨ ꯃꯗꯨ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯐꯝ ꯃꯐꯝ ꯃꯁꯥ ꯃꯁꯥꯒꯤ ꯊꯃꯣꯏ ꯑꯗꯨꯁꯤꯡꯗꯨꯗꯗꯤ ꯃꯃꯜ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯈꯟꯅ ꯊꯝꯅꯔꯤꯕꯅꯤ꯫ ꯈꯨꯗꯣꯜ ꯑꯃꯈꯛ ꯄꯤꯗꯨꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯒꯦ ꯈꯟꯅ ꯇꯝꯂꯨꯕ ꯄꯤꯔꯨꯕ ꯈꯨꯗꯣꯜꯅꯤ꯫ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯈꯨꯗꯣꯜꯗꯨ ꯄꯥꯝꯃꯤ ꯌꯥꯅꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯧꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅꯗꯨꯝ ꯃꯈꯥꯗ ꯂꯪꯊꯗꯨꯅ ꯃꯈꯣꯡ ꯄꯥꯛꯃꯛꯇꯨꯅ ꯅꯦꯍꯦꯠꯂꯒ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯜ ꯑꯗꯨꯒꯤ ꯃꯔꯜꯗꯤ ꯂꯩꯖꯗꯦ ꯈꯪꯉꯨ ꯊꯛꯇ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯒꯨꯂꯥꯞ ꯆꯔꯣꯡꯗꯣ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯃꯟꯇꯤꯛꯅꯗꯨꯅ ꯃꯤꯔꯥꯏꯕꯤꯕꯗ ꯅꯠꯇꯅ ꯑꯊꯤꯕ ꯋꯥꯍꯩ ꯈꯨꯟꯐꯝ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯇꯧꯕ ꯉꯝꯃꯜꯂꯤ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥꯗ ꯁꯨꯝꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯤ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯩꯅꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯔꯛꯂꯤ ꯆꯩꯔꯛꯂꯤ꯫ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯄꯨꯝꯍꯦꯟꯕ ꯃꯈꯥ ꯇꯥꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯣꯜ ꯁꯅꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯂꯝꯃꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯂꯅꯨꯕ꯫ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯞ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯒ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯗꯥꯍꯦꯟ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯩ ꯈꯪꯗꯦ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯕꯗꯨꯃꯥꯏꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯨꯡꯁꯤꯅꯖꯩ꯫ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯗꯥꯍꯦꯟ꯫ ꯑꯗꯨꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯀꯅꯨ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯒꯦꯁꯨ ꯍꯣꯠꯅꯔꯛꯀꯅꯨ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯍꯩꯌꯨ꯫ ꯅꯪ ꯍꯛꯃꯟꯈ꯭ꯔꯦ ꯅꯇꯧꯗꯣ꯫ ꯃꯌꯣꯜ ꯁꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯅ ꯅꯨꯃꯤꯠꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯆꯒꯠ ꯆꯒꯠ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯁꯨꯝ ꯁꯥꯎꯕ ꯍꯦꯜꯂꯛꯂꯕꯗꯤ ꯑꯐꯕꯗ ꯈꯪꯂꯛꯑꯣꯏ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯍꯩꯅꯗꯕ ꯄꯣꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯅ ꯇꯍꯥ ꯅꯠꯇꯦ ꯗꯥꯍꯦꯟ ꯑꯩ ꯗꯥꯍꯦꯟꯗ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤ꯫ ꯌꯥꯔꯦ ꯇꯣꯛ ꯅꯨꯡꯁꯤꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦ ꯏꯐꯝꯗ꯫ ꯗꯥꯍꯦꯟ ꯈꯖꯤꯛ ꯑꯣꯏꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ꯫ ꯄꯨꯝꯍꯦꯟꯕꯅ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯂꯞꯅ ꯍꯟꯗꯛꯃꯨꯛꯇꯤ ꯀꯩꯒꯤꯅꯣ ꯅꯪ ꯁꯨꯝ ꯋꯥ ꯃꯈꯥ ꯀꯣꯊꯔꯒ ꯉꯥꯡꯕ ꯄꯥꯝꯃꯤꯁꯤꯕꯣ? ꯁꯤ ꯀꯩꯒꯤꯅꯣ ꯍꯥ? ꯅꯪꯒꯤꯁꯦ ꯁꯦꯡꯅ ꯑꯩꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯂꯒ ꯃꯊꯣꯡ ꯈꯪꯂꯛꯇꯕꯗꯨꯔ ꯄꯥꯝꯃꯤꯁꯦ? ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯥꯔꯤ ꯑꯃꯗꯤ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯂꯒ ꯎꯠꯇꯨꯅ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯧ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯅꯨꯄꯤꯅ ꯑꯁꯨꯛ ꯇꯧ ꯉꯝꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯑꯔꯣꯏꯕ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ? ꯑꯉꯥꯡ ꯅꯨꯄꯤꯁꯤꯗ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ? ꯄꯨꯝꯍꯦꯟꯕꯅ ꯀꯩꯅꯣ ꯁꯣꯏꯕ ꯍꯥꯏꯕꯣ? ꯁꯣꯏꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤ ꯃꯌꯥꯝꯁꯦ ꯍꯦꯟꯃꯜꯂꯕ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯁꯤꯔꯐꯥꯎ ꯈꯜꯂꯕꯅꯤ ꯑꯩ꯫ ꯍꯩ ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯜꯂꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯔꯥꯟꯕ ꯇꯥꯅꯤ꯫ ꯐꯅ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯁꯦ ꯇꯧ ꯉꯝꯕꯤ ꯑꯣꯏꯗꯧ ꯃꯤꯗꯥꯅꯤ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯔꯛꯇꯣꯏꯅꯦ ꯁꯤ꯫ ꯑꯁ ꯈꯪꯗꯦꯁꯦ ꯌꯥꯔꯦ ꯁꯥꯎꯔꯤꯗꯣ ꯇꯞꯊꯔꯣ ꯉꯥꯛꯇ ꯁꯤ꯫ ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯁꯅꯥꯒ ꯄ꯭ꯔꯦꯃꯤꯒꯗꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯣꯜ ꯁꯅꯥ ꯀꯩ ꯍꯥꯏꯅꯕꯒꯤꯅꯣ? ꯗꯥ ꯄꯨꯝꯍꯦꯟꯕꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣꯕ? ꯄ꯭ꯔꯦꯃꯤꯅ ꯑꯌꯥ ꯂꯩꯁꯤꯁꯨ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯤ ꯈꯣꯡꯄꯥꯛꯅꯁꯨ ꯅꯣꯏꯈꯥꯏꯔꯒ ꯅꯦꯠꯂ ꯃꯥꯜꯂꯤ ꯂꯣꯏ ꯄꯠꯂꯤ꯫ ꯃꯤꯁꯅꯥꯒ ꯄ꯭ꯔꯦꯃꯤꯒꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯅꯥꯀꯟꯗꯨꯗ ꯂꯦꯞꯂꯛꯇꯨꯅ ꯄꯥꯝꯕꯣꯝ ꯅꯥꯝꯃ ꯑꯗꯨꯗ ꯄꯥꯏꯔꯛꯂꯒ ꯁꯤ ꯀꯩꯗꯧꯔꯒꯦꯕ? ꯀꯩ ꯍꯥꯏꯅꯒꯦꯕ? ꯃꯌꯣꯜ ꯁꯅꯥ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯟꯕ ꯈꯣꯟꯐꯝꯗ ꯇꯧꯗꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯁꯨ ꯍꯥꯏꯅꯗꯦ꯫ ꯃꯌꯣꯜ ꯁꯅꯥꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯞꯂꯒ ꯆꯦꯟꯆꯠ ꯇꯧꯔꯒ ꯃꯣꯏꯔꯣꯝꯒꯤ ꯔꯨꯝ ꯂꯩꯕ ꯕ꯭ꯂꯣꯛ ꯑꯗꯣꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯁꯣꯏꯗꯅ ꯋꯥ ꯑꯀꯟꯕꯗꯤ ꯍꯥꯏꯅꯔꯝꯃꯅꯤ ꯍꯥꯏꯅꯕ ꯃꯥꯜꯂꯤ
Kaino da pumhenbadusu saunu uye yam. Aduni kudombiga singlaga waga hayimi. Premina. Da pumhenbasa masing yam phattawa maliko. Maraiga yam kalandaw mali. As kibugi sili be maidi. Nangdana te ay suni be ma. Ado sigi sathi bu nupasi daneba. Ikoi ta sina ngaurini nungsirini pamini haidana tawrise. Mani as mati ngambu ngami. Hanjin hanjin propose ka tawsilemi. Ayudi ngamzaroy. As haw mataw ulakpada haw thaki selakani. Aduni. Ado khangdeda. Mayol sanana da pumhenbasa yam pamjaraga nungsijawra mali. Adu yoramni sum koidan tana lerisi. Ha. Adu oidoini. Ani do mo momon no minay aduga. Ado lao. Amado kapaga zakrido am thembiruda yaroiba lao. Hoi lao. Misnaga premiga do amuk taha chensa tawna satkri. Mayol sanana kaplaga satkriba bu thembiba. Ani sina makoigi mata asi yam nungsijabani. Mateng ayama matamda pangbani. Adunabu mayol sanana pumhenba nungsibada nungsi haina phongnabu hotnabada adumak lepiraga ngaiduna leiribani. Thawna hapiriba mawongda. Matamdi sum hausin kibana numit khara hapta ani humuk hausin kri. Hausin kiba hapta numit singduga loinana pumhenba amadi mayol sana makoinig haizin khara edusu nasigi numit sida oirari. Numidang wairamgi matamduni. Laikagi mi pung lakpasingdusu iratlatnarakli. Laknaramlaga hanakiban ayama ngakta oikri. Lusisu mamaibe magapunna mayol sanagi haizin kharaido yawba laklami. Mayol sanana magi kada pham ngahak lairingai tanjaduda Lucido moli sangsilaklami. Mayol sanasu Lucida yenglaktuna thazadana. Aya iche lao phamu sida phamu hekta. Lucy tapli sangsilaktuna mayol sanagi phamungduda phamtharakli. Mayol sanasu phamlai. Lucy mayol sanada yamuna yengduna. Yam phasay ngasidi nangse mayol sana. Mayol sana khumde nokphet tangoina tawi. Aise nangi nanakta maramama laibagi lakpani natrapadi ay laroidabani. Iche aina ngasi lakpase nang sauningbro. Sauninglabasu sauganu ko loire ngasina. Iche kaigino do mai haidubo. Isida adumna khanba maphaw leiti adum hainuba. Kay chena lakpada aina sauningbu nungaitaba poktoino. Lucina sum poklamga jahaina khanba madugi haibani. Haigano madugumbawa ay khanba leiti yiche. Lucy mai thongduda semlaga nokphet tawrai mayol sanana mo. Ado iche kari maram oidoino ichena haibado maruyam oiramgadaba sumali kaibuno iche. Lucy makoktu nomduna. Lui yamna sumaru hoi. Iche madu karino haibado nanawda haibiyo aingonda takbiyo iche. Haigani nangonda hausikti mamalai khana thamlibu posak ase nangonda piragi sinaragi khali. Mayol sana Lucida mamit kupta yenglaga leirai. Lucido kapningba khangzinbagi masado ipun gatna lei. Iche posakto aingonda isina sinabiro. Isina sinabigi haina khanba leiragadi ai posakto mantik nazaroi. Yamdi pi isawi haina wayama phawba haizaroi iche ai. Lucy tapna mana pairakliba plastic ki polythene bag ado mayol sanada piduna. Sise nangona thamsilo. Sida mamal yamna yamba phi phanik ama yawbani. Mase nangi oina oizaro. Hausikti aigi oibada matik chadre. Iche mayol sana Lucy da nungaitana yenglai. Lucy mapi taraklibado tapna taithui aduga nikli khonjelda. Madugi phi phanik do madu nangna moida pumhen boida ahan boina khong thangsin numit do de illo soidana nangna illo iche. Lucy do kapoi khanbado kap thoraklai.
ꯑꯩꯅ ꯐꯤ ꯐꯅꯦꯛꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯦ ꯄꯤꯒꯦ ꯅꯪꯕꯨ ꯑꯣꯏꯅ ꯏꯜꯍꯟꯒꯦ ꯈꯟꯕꯒꯤ ꯑꯩꯅ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯩ ꯂꯥꯛꯄꯅꯤ ꯃꯌꯣꯜꯁꯅꯥ ꯂꯨꯁꯤꯅ ꯃꯄꯤꯒ ꯇꯥꯕꯗꯨ ꯎꯔꯒ ꯃꯌꯣꯜꯁꯅꯥ ꯃꯥꯁꯨ ꯃꯊꯣꯡ ꯈꯪꯖꯗ ꯃꯄꯤ ꯇꯥꯔꯛꯂꯤ ꯏꯆꯦ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯀꯞꯂꯤꯕꯁꯦ ꯏꯆꯦ ꯀꯞꯀꯅꯨ 이제는 갑자기 난 하우스만 동 이나닝이 이제 갑간 왜였으나 와이도 하이라가 루시 왜였으나고 꼰실라가 히히 갑락래 에이 타모이시 부부다 영화리 그리기야 시금을 통도가마 이 펌드 비비리바도 시나 비리바도 하이는 칸바다 에이 이사이 탄데 영화라고 이소리부 와라고 보여 이제 또 갑라kum세부 마요스나 낭디 아강간비 오이로 봄hen마기 탕웨기 레이꽃 띵캉반비 탕다 레이 아강바굴랍 오이나 레이까판나 마법 왕나 살아오고 낭나 마기 인콜다 삿바도 마도르가 이제기 타모이나 앞인바 오이기 마두나 이게 하라우바 농아이바 쿠딩막 오이기고 카이노 이제 나이비리바 마얌시보 카이노 이제 마요사나 나 지금 나이리바 싱세 아시앙바 각다니 이제 ꯃꯌꯣꯜꯁꯅꯥ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯀꯞꯃꯤꯟꯅꯔꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯅ ꯁꯠ ꯀꯣꯜꯂꯒ ꯀꯞꯂꯤꯕꯗꯨꯗꯒꯤ ꯇꯣꯛꯂꯒ ꯊꯥꯗꯣꯔꯛꯇꯨꯅ ꯌꯥꯔꯦꯁꯦ ꯀꯞꯂꯅꯨ ꯀꯞꯂꯒꯨꯝꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯒꯗꯧ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯂꯥꯛꯇꯨꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨꯁꯨ ꯀꯞꯍꯜꯂꯤ ꯇꯧꯔꯤꯁꯦ ꯃꯌꯣꯜꯁꯅꯥꯁꯨ ꯔꯨꯃꯥꯟꯗꯨꯅ ꯇꯧꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯐꯔꯦ ꯃꯌꯣꯜꯁꯅꯥ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯍꯔꯥꯎꯅ ꯅꯀꯣꯛ ꯐꯥꯎꯕ ꯁꯤꯛꯀꯅꯨ ꯏꯆꯦꯅ ꯍꯥꯏꯒꯗꯧꯕꯗꯤ ꯅꯪ ꯊꯧꯅꯥ ꯂꯩꯌꯨꯀꯣ ꯍꯥꯟꯅꯀꯣ ꯃꯌꯣꯜꯁꯅꯥꯁꯨ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯇꯨꯅ ꯑꯩ ꯂꯩꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞꯀꯤ ꯁꯛꯂꯣꯟꯁꯨ ꯂꯧꯒꯦ ꯂꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯗꯨꯅꯤꯗꯅ ꯃꯌꯣꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩ ꯂꯨꯁꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯂꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯗꯣ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯌꯣꯜꯁꯅꯥꯅ ꯍꯣꯏ ꯀꯅꯥꯒ ꯂꯥꯛꯀꯦ ꯏꯆꯦ ꯏꯃꯥꯒ ꯂꯥꯛꯏ ꯑꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯅꯪ ꯂꯩꯖꯍꯧꯔꯣ ꯐꯖꯅ ꯀꯦꯔꯒ ꯑꯗꯣ ꯃꯌꯣꯜꯁꯅꯥ ꯏꯆꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯌꯥꯎꯔꯒꯨꯝꯒꯦ ꯅꯪ ꯁꯤꯒꯤꯗꯤꯕꯨ ꯁꯥꯎꯒꯅꯨꯀꯣ ꯃꯌꯣꯜꯁꯅꯥ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯗꯨꯅ ꯍꯣꯏ ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩ ꯈꯪꯉꯤ ꯂꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯐꯔꯦ ꯑꯩ ꯊꯣꯛꯂꯦꯀꯣ ꯃꯌꯣꯜꯁꯅꯥ ꯑꯩ ꯊꯣꯛꯂꯦ ꯃꯌꯣꯜꯁꯅꯥ ꯂꯨꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯏꯅ ꯀꯥꯗꯨꯗ ꯂꯩꯍꯧꯔꯤ ꯂꯨꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯃꯣꯏꯗꯨꯗ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯈꯜꯒꯤ ꯐꯨꯔꯥꯅ ꯀꯤꯟꯊꯔꯛꯄ ꯑꯃꯣꯠꯄ ꯆꯩꯊꯦꯡ ꯄꯤꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯌꯣꯜꯁꯅꯥ ꯂꯨꯁꯤ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯁꯤꯅ ꯄꯤꯔꯝꯕ ꯄꯣꯂꯤꯊꯤꯟꯗꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯠꯇ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯌꯣꯜꯁꯅꯥꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯗ ꯗꯥꯍꯦꯟ ꯍꯣꯏꯗ ꯃꯣꯏꯒꯤ ꯁꯥꯒꯩ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯤ ꯁꯦꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯐꯔꯦ ꯑꯩ ꯁꯦꯠꯂꯒꯦ ꯈꯨꯗꯤꯡꯃꯛ ꯁꯦꯠ ꯏꯟꯗꯨꯅ ꯂꯩꯔꯒꯦ ꯑꯗꯨꯕꯨ ꯏꯆꯦ ꯂꯨꯁꯤ ꯑꯩ ꯏꯁꯥꯁꯤ ꯏꯊꯟꯇ ꯅꯪꯒꯤ ꯄꯥꯞ ꯄꯨꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯛꯏ ꯅꯪꯒꯤ ꯑꯋꯥꯕ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯎꯁꯤꯜꯂꯨꯕꯗ ꯑꯩ ꯀꯤꯖꯔꯦ ꯁꯦꯡꯅ ꯑꯩꯁꯦ ꯏꯄꯥꯞ ꯆꯦꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯔꯦ ꯃꯌꯣꯜꯁꯅꯥ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯒ ꯇꯨꯃꯤꯟ ꯎꯪꯂꯒ ꯂꯩ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯒ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯗꯨ ꯇꯞꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ
Maru oiba manghan bayada posak amani khalaga wakhal aduda. Lucy ki mama masa anidu gari thauduna mayumlom tamna halakle. Masagi mamaida amukak muna yenglamlaga mamai bemana. Amukap lurabro. Lucina kapti daima. Mamta mamai do mo gari thori badudo onsinduna leikraga jumjin wahikra hairi. Punsi haise migi mikha taraga leido nate. Migi sin makhad leibu punsi dudi hingbagi kanate. Adunane nangi son thaba mataudo ulakano. Nangna dugumo wakaldo hen hena khanjilaga nasade hena soklakani. Aduna adugumba phattaba oiga tauba masaktudi. Thadoko nangi wakaldagi lapna thamko. Ima napal de hingnabani miyoiba haibasi. Nangi asoiba khongpham khasik adubu yenglaga khudong saba laukhibani. Masi khangjilo kaugano. Lucy do tumina dumak lei mamta ma khaktana wakhra hairi. Tamthibu wahi amana miyoibagi thamoisi ayona nungpan yongna soi. Sokhali haibase nang kaugano. Nangi thamoi kadai phawba sokhi haiba ningsingo imagi Lucy. Lucy do mamada tapna yenglaklaga. Ima ai phana kanadi thamoi kansinkrabani. Adubu ai miko matang sidadi thamoi se sonbadagi solaba thamoi ama haibadu oikre. Imagi Lucy nupi manaba tawno. Ima phare tumi layo wakhal nungainaba tawsi sidagi dedo. Mamta wahaido hairaga aduma garidu thawkre. Lucy su mamada hairap yenglamlaga amuk mamaidu leithoraktuna mamit anidu garigi thongnau mapan adomda onthoklaga leikre. Miku pungza khudingi wakhal aduda ningsingbagi mami kharana hektamak toina otlabra. Otli ningsingbagi lamaida iduna yeklaga thamkiba sing aduna mikup aduda Lucy ki pukning wakhal aduda yam sathina otlari. Gari tongna tongna Lucy ningsingbagi mami ama mitmangda mami sami urakpagum tawrai. Adungaigi nungsi mikup ama khakto. 14 February Valentine's Day numitni. Numit asi nungsinaba nupa nupi kayagi unaba thengnaba numituni. Khudol pot kaya masu pinaba numituni. Numit sida Lucy amadi pumhenba makoy anisu thengnaduna unarami. Mafam amada Lucy amadi pumhenba makoy anidu lakle. Phaminaduna asathak kaya tawramatung cake kasu kakminare. Madu singdu loiraga anidu khajik amuk thorakminai. Pumhenbana asiti mafamse migi gakta ngaireko maramdi unabade tabanina. Lucy su nokmi mi su loina aikhoi unai samaina unaramdoini nungsinnaramdoini kaino adugi unarini. Pumhenba nokmi chummi dubudi. Lucy pumhenbada yenglaktuna ado kaino dahen nangna ngasaidagi pairaga leidubo kaino. Pumhenbana taha kawine sise ai nangona pigi khanbagi thaoina leireini. Kaino kai posakno. Pumhenbana nokmi kaisu nateda nangna sena inaba phini. Lucy na kaino aisiba nupigi phi phanek se nangna leiraga laira aisa puira iraba nangna. Pumhenba noklaga hoi as kaino kemtaga ikaiba poktraba as loireda ko. Nangini bo hairadi ai kariyamti ikaiba pokteda paudi. Nangonda pigina thaoina ngarang leirakpani ima kaitheldagi. Fazare dahe nang ko haisibi. Pumhenbana tapna adu Lucy pumhenbada yenglai aduga makokto nomduna kay haige kainum daige hayo dum kaino ikoi mo koi khalaisina. Pumhenba makoto na makokto hotli aduga tapli moli ngasi na nangona piriba phiga phanekado si kai dawrage adugi phi phanekto nangnai khoida aigi sagaida ihana khungdaba numit haibadi akhoi luhung numita setlaga ahibo gada ngairaga leiram si haigi tok. Lucy do yam nungsiba minok ama noklei aduga adugi bhaginati adu sin setlaga leiram. Phi phanekto angang masugida ngakto oina soibani
ꯑꯗꯨꯅ ꯅꯪꯅ ꯃꯗꯨ ꯁꯦꯠ ꯏꯟ ꯇꯧꯔꯒ ꯂꯩꯕꯗꯣ ꯎꯔꯒ ꯅꯪꯕꯨ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯣꯛꯀꯅꯤ, ꯍꯦꯟꯅ ꯅꯪꯕꯨ ꯉꯥꯎꯖꯕ ꯍꯦꯟꯒꯠꯇꯣꯏꯅꯤ꯫ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯗ ꯌꯥꯝ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯊꯥꯖꯕ ꯋꯥꯍꯩꯒꯤ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ, ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯅꯪꯅ ꯄꯤꯕ ꯄꯤꯖꯣꯜꯁꯦ ꯑꯩ ꯁꯦꯠꯇꯨꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ, ꯁꯣꯏꯗꯅ ꯅꯪꯕꯨ ꯂꯥꯛꯄ ꯑꯩ ꯉꯥꯏꯔꯝꯒꯦ ꯗꯥꯍꯦ꯫ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛꯇꯪ ꯆꯨꯞꯂꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯃꯜꯂꯦ ꯅꯪꯁꯦ, ꯑꯩꯒꯤꯅꯦ ꯈꯪꯂꯐꯥꯎ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯁꯤ ꯀꯩꯒꯤꯅꯣ ꯂꯨꯁꯤ? ꯂꯨꯁꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯉꯝꯒꯗ꯭ꯔꯅꯦ? ꯋꯥꯍꯪꯗꯣ ꯂꯨꯃꯟꯗ꯭ꯔꯣ? ꯃꯁꯤ ꯄꯨꯝꯕꯁꯦ ꯁꯨꯝ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯁꯣꯏꯗꯅ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯨꯁꯤ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯃꯣꯟ ꯅꯣꯛꯃꯤꯟꯅꯔꯛꯏ꯫